Online Manipurgi numidangi pau miyeng tabiriba pumnamakpu thoilaisamna khurumjari. Combined force na Muslim naha ama brown sugar kilogram 3.9 ga loinana nisagi polam kaya marum fagatkhre. Thawbal District Police ki and Subas yauna Lilong Police Station ki nupi Police Manipur Police ki Commando Personnel BSF 162 Battalion ki company amadi CRPF ki 66 Battalion B amadi C company ki personnel sing yauba combined force ki kangbu amana SP Thawbal ki miyeng makhada ngarang Lilong Daluram makhada thiba humba ki thabak chathabada miyoi ama mayai kaba nisagi polam kaya marunga kona na fagat pangamle hairi. Police na chathakiba thiba humba adu Dalilong Daluram Makhadagi Wangmayum Liakat Aligi Machanupa Chahi Kuntragumdoi Suraba Wangmayum Barul Alam Security na fagat pangamki mangonda amuba machugi kauda haptuna thamlamba brown sugar kilogram 3.9 gram kun lumba tongan ba sapon kef tare ta haptuna thamlamba brown sugar polythene bag amada haplamba gram 0.53 gi oigadaba brown sugar 100 ml gi codeine bottle turret amasung mobile phone turret fagat pangamki haibri combined force na makata na thiba humbagi thabak chathabada laikai adumakta da laiba yankubam hafi kauba misak amagi yumdagi SP capsule nifugu humdoi N10 tablet turret Dajepam tablet kun amasung codeine bottle ani fagat pangamki thawdo aduga mari leinana Lilong police ta FIR panduna case lokhat haina police ki pawsi na haidi Congress na lep khibagum BJP gi lenga sina leplam lagadi asuk yauna waram loi and local Armed Forces Special Power Act of 1950 ay lauthokadabani haiduna Chief Minister oiramba yauna Congress ki MLA mangana lepkhibagum BJP gi lenga asina leplam lagadi asuk yauna waram loi Rajniti kari no khangdaba sel paire haiduna Rajniti yarak pasingna laingakpadagi Manipur kangkhong chaihanbani haina ex MLA Namairakpam local na haikre leima pokpam da leiba ibudau thangjing haraubungi sanathong sangaba da saruk yaba lakhiba Nambol Kendragi MLA oiramkhiba Namairakpam local na paumising na hangba wahangi paukhumda makha tarduna Manipur da hojik oiriba phibam asi Rajniti tawrakpa chahi kuntra suraba matam asida amukta thengna khidri sel thungi phibam kham thengna soksin kre Masidagi henba waba leram laroi democracy chat palai bakta miyam gi bihuna laingak pani miyam gi nungai na ba yaifana ba sin bana laingak ki thodang oigada bani adubu BJP gi MLA kuntraga ni thoi kariba MLA manga amagasu yauraga punna MLA kuntraga taret leiraba laingak fail oibedagi president rule la ankre Law and order fell oiba financial crisis laiba natraga political gi charang na ba laiba matamda PR thamna khiba thengnei adubu Union Home Minister P khiba warol aduda BJP gi legislature manungdagi government semnabagi wafam laktabadagi PR sangthana thambani haikhiba masi madagi hena miyam gi laibak thiba leitre Chief Minister oiramba yauna Minister oiramba Amaga matamaduggi Congress MLA mangana kumja 2005-2006 ki matamda miyamna faspa lauthokadabani haina ihau lakhiba matamda o ibo bilenga amasung center da su Congress ki lengak leiba matamda afaspa August 10 ga manga mamang fawbada lauthoktragadi lengak-tagi resign tawgani haina lepkhiba matamda center dagi fana thamlaklabasu Miyamgi bihutni miyamgi apambana ikhoigi firepni haina lepkhibana government adugi cabinet mifamna August 10 ga marida faspa assembly segment taretagi lauthokkhibani haiba wafam thamki UCM gi lamlai unit ki thaupu basing sindok sinjin tawkre me ahumdagi Indiana proxy war ama chatharaga Manipur thugaina ba honarakli YK Diren Ngase upung 10 makai taba matamda United Committee Manipur UCM gi President YK Diren na thoromapu oiduna UCM lamlai unit ki thaupu basing sindok sinjin tawkre thoromaduga mari leinana UCM gi President YK Diren na haikibada Manipur da hingminariba kanglu furup khudingmak punna hingminaba punna chawkhanminaba haiba wakhalonda punba Manipur khunai gi miengda UCM lingkhatkibani matam gi honglakliba fibam asina sapu chaitheng piraklabasu apunba Manipur gi wakhalon adugi pandam phangnaba ngasi phawba changsilli ningtamba laiba ama oiramba Manipurna 1949 da India gi part ama oikhibadagi ekhoigi apunbagi saktam ngamkhai India na ngak senbibagi mahutta India gi geopolitics divide policy na punna nungsi chana na hingminnaba amaga mateng Pangnabada khurau thangali haina su phongdokhi magna makhata na phongdokhi bada 2023 gi May ahumdagi Indiana proxy war ama chatharaga Manipur thugaina ba honaragli masigi mayokta ikhoina aina ngamba level da thodang kaya longminari central government gi mawong maril ta daba divide and destroy policy na kanglu furuk ki mingda tokhai tahana ba changsilagli Asiguma politics kaidongai da mai pakhaloi Manipur bu masek mangal naina hinglamba khunai amani haina malem gi miyam da unna ba hona minasi Aikhoigi legislature politicians singna tungi mirol gi yaifana ba khanba thodang loba policy yatpagi mahuta family and
ꯄꯔꯁꯅꯦꯜꯗ ꯍꯦꯟꯅ ꯃꯤꯠꯌꯦꯡ ꯆꯪꯕꯗꯒꯤ ꯂꯝꯗꯝ ꯑꯁꯤ ꯀꯥꯡꯈꯣꯡ ꯆꯥꯏꯕ ꯑꯋꯥꯕ ꯑꯣꯏꯔꯤꯕꯅꯤ ꯍꯥꯏꯈꯤ꯫ ꯃꯍꯥꯛꯅ ꯑꯔꯣꯏꯕꯗ ꯐꯣꯡꯗꯣꯛꯈꯤꯕꯗꯤ ꯂꯩꯉꯥꯛ ꯂꯩꯔꯤ, ꯂꯣ ꯆꯂꯥꯏꯔꯤ, ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡꯅ ꯃꯅꯤꯄꯨꯔ ꯉꯥꯛꯀꯅꯤ, ꯃꯤꯇꯣꯞ ꯊꯤꯡꯒꯅꯤ ꯈꯜꯂꯨꯕꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯑꯋꯥꯕ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯤꯕ ꯑꯁꯤꯗꯒꯤ ꯀꯣꯛꯍꯟꯅꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯊꯦꯡꯅꯔꯤꯕ ꯏꯁꯨ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏꯒꯤ ꯊꯧꯃꯤꯁꯤꯡꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯃꯤꯟꯅꯁꯤ꯫ ꯌꯨꯅꯤꯠꯀꯤ ꯑꯦꯔꯤꯌꯥꯁꯤꯡꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡ, ꯁꯦꯟꯃꯤꯠꯂꯣꯟ ꯐꯒꯠꯅꯕ, ꯂꯧꯎ ꯁꯤꯡꯎ ꯍꯦꯟꯒꯠꯍꯟꯅꯕ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯇ꯭ꯔꯦꯅꯤꯡ ꯄꯤꯅꯕ ꯍꯣꯠꯅꯃꯤꯟꯅꯔꯁꯤ ꯍꯥꯏꯈꯤ꯫ ꯉꯁꯤꯒꯤ ꯃꯤꯐꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯌꯨ.ꯁꯤ.ꯑꯦꯝ ꯂꯝꯂꯥꯏ ꯌꯨꯅꯤꯠꯁꯤꯡꯒꯤ ꯅꯧꯅ ꯊꯧ ꯄꯨꯒꯗꯕ ꯃꯤꯑꯣꯏꯁꯤꯡ ꯈꯟꯈꯤꯕꯒꯤ ꯌꯨ.ꯁꯤ.ꯑꯦꯝꯒꯤ ꯗꯤꯄꯥꯟꯖꯤꯠ ꯅꯤꯡꯊꯧꯖꯝ, ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯗꯤ ꯅꯣꯡꯊꯣꯝꯕꯝ ꯖꯤꯕꯟ, ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯦꯀꯥꯎꯟꯠꯁ ꯁꯔꯨꯛ ꯌꯥꯈꯤ꯫ ꯅꯧꯅ ꯂꯝꯂꯥꯏ ꯌꯨꯅꯤꯠꯀꯤ ꯊꯧ ꯄꯨꯅꯕ ꯈꯟꯈ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯆꯦꯌꯔꯃꯦꯟꯗ ꯍꯥꯎꯕꯝ ꯁꯤꯇꯜꯖꯤꯠ ꯁꯩꯖꯥꯡ, ꯚꯥꯏꯁ ꯆꯦꯌꯔꯃꯦꯟꯗ ꯍꯩꯀ꯭ꯔꯨꯖꯝ ꯐꯨꯂꯤꯟꯗ꯭ꯔꯣ ꯁꯩꯖꯥꯡ, ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤꯗ ꯀꯥꯟꯇ ꯌꯦꯡꯈꯣꯝꯆꯥ ꯆꯥꯂꯧ, ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯗ ꯈꯣꯡꯕꯥꯟ ꯖꯦꯜꯁꯤꯡ ꯅꯣꯡꯉꯥꯗꯥ, ꯐꯥꯏꯅꯥꯟꯁ ꯁꯦꯀ꯭ꯔꯦꯇꯔꯤꯗ ꯁꯟꯗꯝ ꯏꯕꯣꯝꯆꯥ ꯏꯇꯝ ꯅꯨꯡꯒꯣꯏꯅꯤ, ꯑꯗꯨꯒ ꯑꯥꯏ.ꯄꯤ.ꯑꯥꯔ ꯁꯦꯀ꯭ꯔꯦꯇꯔꯤꯗ ꯃꯌꯥꯡꯂꯝꯕꯝ ꯀꯤꯁꯟ ꯇꯦꯂꯧ, ꯁꯦꯀ꯭ꯔꯦꯇꯔꯤ ꯋꯨꯃꯦꯟꯁ ꯑꯦꯐꯤꯌꯔꯁ ꯂꯧꯔꯤꯌꯥꯝ ꯑꯣꯡꯕꯤ ꯗꯤꯅꯥꯔꯥꯅꯤ ꯆꯥꯂꯧ, ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯦꯀꯥꯎꯟꯠꯇ ꯉꯥꯡꯈꯝꯗꯅ ꯃꯩꯇꯩ ꯁꯩꯖꯥꯡ, ꯁꯦꯀ꯭ꯔꯦꯇꯔꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯦꯐꯤꯌꯔꯁꯇ ꯇꯧꯔꯪꯕꯝ ꯏꯕꯣꯝꯆꯥ ꯁꯔꯃ ꯇꯦꯂꯧ, ꯁꯦꯀ꯭ꯔꯦꯇꯔꯤ ꯌꯨꯊ ꯑꯦꯐꯤꯌꯔꯁꯇ ꯋꯥꯀꯥꯝꯕꯝ ꯖꯦꯝꯁ ꯆꯥꯂꯧ ꯑꯃꯗꯤ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯃꯦꯝꯕꯔ ꯑꯣꯏꯅ ꯁꯩꯖꯥꯡꯗꯒꯤ ꯍꯥꯎꯕꯝ ꯕꯤꯀ꯭ꯔꯝꯖꯤꯠꯅꯤ ꯍꯥꯏꯔꯤ꯫ ꯄꯥꯎꯅꯥ ꯕ꯭ꯔꯖꯕꯥꯁꯤꯒꯤ 153ꯁꯨꯕ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯈꯤꯕꯒꯤ ꯅꯤꯡꯁꯤꯡ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯑꯩꯈꯣꯏꯅ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛ ꯂꯦꯞꯁꯤ, ꯏꯃꯥ ꯂꯩꯕꯥꯛꯄꯨ ꯅꯨꯡꯁꯤꯁꯤ, ꯏꯃꯥ ꯂꯩꯕꯥꯛꯄꯨ ꯅꯨꯡꯁꯤꯕꯗ ꯅꯤꯡꯍꯟꯅꯕ ꯌꯥꯕ ꯋꯥꯈꯜꯂꯣꯟ ꯑꯃꯠꯇꯒꯤ ꯆꯪꯖꯐꯝ ꯄꯤꯒꯨꯝꯁꯤ꯫ ꯑꯦꯝ.ꯄꯤ. ꯕꯤꯃꯣꯜ ꯌꯥꯔꯔꯣꯏ ꯑꯣꯏꯔꯔꯣꯏ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯌꯦꯛꯅꯕꯅꯤ꯫ ꯃꯁꯤ ꯊꯥꯗꯣꯛꯂꯁꯤ, ꯑꯩꯈꯣꯏꯅ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛ ꯂꯦꯞꯁꯤ, ꯏꯃꯥ ꯂꯩꯕꯥꯛꯄꯨ ꯅꯨꯡꯁꯤꯁꯤ, ꯏꯃꯥ ꯂꯩꯕꯥꯛꯄꯨ ꯅꯨꯡꯁꯤꯕꯗ ꯅꯤꯡꯍꯟꯅꯕ ꯌꯥꯕ ꯋꯥꯈꯜꯂꯣꯟ ꯑꯃꯠꯇꯒꯤ ꯆꯪꯖꯐꯝ ꯄꯤꯒꯨꯝꯁꯤ ꯍꯥꯏꯅ ꯂꯣꯛ ꯁꯚꯥꯒꯤ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯑꯦꯝ.ꯄꯤ. ꯗꯥꯛꯇꯔ ꯑꯉꯣꯝꯆꯥ ꯕꯤꯃꯣꯜ ꯑꯀꯣꯏꯖꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯄꯥꯎꯅꯥ ꯃꯣꯡꯐꯝ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯦꯟꯗ ꯁꯦꯂꯦꯕ꯭ꯔꯦꯁꯟ ꯀꯝꯃꯤꯇꯤꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯂꯦꯞꯇꯅ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯄꯒꯨꯝ ꯆꯍꯤ ꯑꯁꯤꯒꯤ ꯑꯣꯏꯅꯁꯨ ꯏꯕꯨꯙꯧ ꯄꯥꯎꯅꯥ ꯕ꯭ꯔꯖꯕꯥꯁꯤꯒꯤ 153ꯁꯨꯕ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯈꯤꯕꯒꯤ ꯅꯤꯡꯁꯤꯡ ꯊꯧꯔꯝ ꯉꯁꯤ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯔꯥꯞꯇꯤ ꯃꯅꯤꯡ ꯂꯩꯀꯥꯏꯗ ꯂꯩꯕ ꯑꯔꯥꯞꯇꯤ ꯄꯥꯎꯅꯥ ꯃꯣꯡꯐꯝ ꯒ꯭ꯔꯥꯎꯟꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯒꯤ ꯑꯦꯝ.ꯄꯤ. ꯗꯥꯛꯇꯔ ꯑꯉꯣꯝꯆꯥ ꯕꯤꯃꯣꯜ ꯑꯀꯣꯏꯖꯝꯅ ꯑꯦꯜ.ꯑꯦꯝ.ꯁꯤ. ꯋꯥꯔꯗ ꯅꯝꯕꯔ 9ꯒꯤ ꯀꯥꯎꯟꯁꯤꯂꯔ ꯕꯥꯔꯋꯤꯜꯁ ꯔꯍꯃꯟ, ꯄꯥꯎꯅꯥ ꯕ꯭ꯔꯖꯕꯥꯁꯤꯒꯤ ꯁꯨꯊꯥꯡ ꯄꯥꯎꯅꯝ ꯄꯤꯁꯛ ꯑꯃꯗꯤ ꯏꯃꯨꯡ ꯃꯅꯨꯡ ꯌꯥꯎꯅ ꯃꯤꯑꯣꯏ ꯀꯌꯥꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯂꯥꯏꯒꯤ ꯑꯣꯏꯕ ꯊꯧꯔꯝ, ꯋꯥꯔꯤ ꯂꯤꯕ ꯑꯃꯗꯤ ꯂꯥꯏꯁꯣꯟ ꯏꯁꯩꯅꯆꯤꯡꯕ ꯀꯌꯥꯒ ꯂꯣꯏꯅꯅ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨꯗ ꯑꯦꯝ.ꯄꯤ. ꯗꯥꯛꯇꯔ ꯑꯉꯣꯝꯆꯥ ꯕꯤꯃꯣꯜ ꯑꯀꯣꯏꯖꯝꯅ ꯂꯨꯆꯤꯡꯗꯨꯅ ꯃꯤꯌꯥꯝꯅ ꯂꯥꯟꯖꯤꯡ ꯄꯨꯔꯦꯟ ꯄꯥꯎꯅꯥ ꯃꯦꯖꯔꯒꯤ ꯃꯐꯝꯗ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯋꯥ ꯉꯥꯡꯂꯗꯨꯅ ꯑꯦꯝ.ꯄꯤ. ꯗꯥꯛꯇꯔ ꯑꯉꯣꯝꯆꯥ ꯕꯤꯃꯣꯜ ꯑꯀꯣꯏꯖꯝꯅ ꯍꯥꯏꯈꯤꯕꯗ ꯂꯥꯟꯐꯝꯗ ꯊꯋꯥꯏ ꯊꯥꯈꯤꯕ ꯑꯊꯧꯕꯗꯤ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯂꯩ꯫ ꯃꯃꯥ ꯂꯩꯕꯥꯛ ꯅꯨꯡꯁꯤꯗꯕ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯉꯁꯤ ꯃꯤꯌꯥꯝꯅ ꯁꯤꯡꯊꯥꯗꯨꯅ ꯈꯪꯅꯔꯤꯕ ꯑꯁꯤꯗꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯕꯨ ꯂꯨꯆꯤꯡꯂꯤꯕ ꯂꯨꯆꯤꯡ ꯄꯨꯔꯦꯜ ꯑꯗꯨꯅꯤ꯫ ꯂꯨꯆꯤꯡꯕ ꯑꯃ ꯑꯣꯏꯕ ꯃꯇꯝꯗ ꯈꯥꯡꯕ ꯀꯟꯕ, ꯊꯛꯁꯤ ꯈꯥꯁꯤꯅꯆꯤꯡꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯒꯨꯟꯁꯤꯡ ꯆꯦꯜꯂꯤ ꯍꯥꯏꯈꯤ꯫ ꯑꯦꯝ.ꯄꯤ.ꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯌꯥꯔꯔꯣꯏ ꯑꯣꯏꯔꯔꯣꯏ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯌꯦꯛꯅꯕꯅꯤ꯫ ꯃꯅꯤꯄꯨꯔꯕꯨ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯛꯂꯤꯕ ꯀꯌꯥ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯌꯥꯔꯔꯣꯏ ꯑꯣꯏꯔꯔꯣꯏ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤꯅ ꯍꯦꯟꯅ ꯆꯥꯎꯕ ꯌꯦꯛꯅꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯂꯗꯨꯅ ꯑꯩꯈꯣꯏꯅ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛ ꯂꯦꯞꯁꯤ, ꯏꯃꯥ ꯂꯩꯕꯥꯛꯄꯨ ꯅꯨꯡꯁꯤꯁꯤ, ꯏꯃꯥ ꯂꯩꯕꯥꯛꯄꯨ ꯅꯨꯡꯁꯤꯕꯗ ꯅꯤꯡꯍꯟꯅꯕ ꯌꯥꯕ ꯋꯥꯈꯜꯂꯣꯟ ꯑꯃꯠꯇꯒꯤ ꯆꯪꯖꯐꯝ ꯄꯤꯒꯨꯝꯁꯤ ꯍꯥꯏꯈꯤ꯫ माꯂꯦꯝꯒꯤ ꯑꯐꯥꯎꯕ ꯂꯨꯆꯤꯡꯕ ꯀꯌꯥꯅ ꯍꯥꯏꯔꯝꯕꯒꯨꯝ ꯄꯤꯛꯂꯕ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯒꯤ ꯂꯨꯆꯤꯡꯕ ꯑꯃ ꯑꯣꯏꯈꯤꯕ ꯄꯥꯎꯅꯥꯒꯤ ꯋꯥꯈꯜꯂꯣꯟ ꯁꯤꯡꯊꯥꯅꯤꯡꯉꯥꯏꯅꯤ, ꯃꯃꯥ ꯂꯩꯕꯥꯛꯄꯨ ꯅꯨꯡꯁꯤꯖꯕ ꯀꯌꯥꯒꯤ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏꯅꯤ꯫ ꯁꯩꯊꯥꯔꯣꯜ ꯀꯨꯝꯕꯥꯕꯗ ꯏꯗꯨꯅ ꯌꯥꯎꯔꯕ ꯑꯗꯨꯉꯩ ꯑꯪꯒ꯭ꯂꯣ ꯃꯅꯤꯄꯨꯔ ꯋꯥꯔꯒꯤ ꯈꯣꯡꯖꯣꯝ ꯂꯥꯟꯐꯝꯗ ꯏꯄꯨ ꯄꯥꯎꯅꯥꯅ ꯍꯥꯏꯔꯝꯕ ꯋꯥꯍꯩ "ꯁꯤꯕꯗꯤ ꯁꯤꯔꯅꯤ ꯈꯪꯏ ꯑꯗꯨꯕꯨ ꯏꯆꯥ ꯁꯥ ꯆꯦꯜꯂꯒ ꯁꯤꯕꯗꯤ ꯐꯠꯇꯦ, ꯃꯅꯤꯡꯁꯨ ꯍꯜꯂꯔꯣꯏ" ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤꯃꯛ ꯉꯁꯤꯒꯤ ꯃꯤꯔꯣꯜꯅ ꯇꯠꯇꯅ ꯅꯤꯡꯁꯤꯡꯕ ꯇꯉꯥꯏ ꯐꯗꯦ ꯍꯥꯏꯈꯤ꯫ ꯏꯄꯥ ꯏꯄꯨꯅ ꯊꯝꯕꯤꯔꯝꯕ ꯏꯔꯜ ꯑꯁꯤ ꯌꯦꯜꯍꯧꯃꯤꯁꯤꯡꯅ ꯄꯨꯟꯅ ꯉꯥꯛꯃꯤꯟꯅꯕ ꯃꯊꯧ ꯇꯥꯏ꯫ ꯐꯦꯗꯔꯦꯁꯟ ꯑꯣꯐ ꯍꯥꯎꯃꯤ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔ ꯑꯁꯤꯗ ꯍꯤꯟꯗꯨ ꯂꯥꯏꯅꯤꯡ ꯂꯥꯛꯄꯗꯒꯤ ꯍꯧꯅ ꯃꯔꯤ ꯇꯠꯅꯈ꯭ꯔꯕ, ꯌꯦꯛ ꯁꯂꯥꯏ ꯂꯩꯕ, ꯍꯧꯃꯤꯟ ꯀꯥꯃꯤꯟꯅꯔꯛꯄ ꯏ ꯑꯃꯠꯇꯒꯤ ꯃꯆꯤꯟ ꯃꯅꯥꯎꯒꯤ ꯃꯔꯤ ꯑꯗꯨ ꯑꯃꯨꯛ ꯁꯝꯖꯤꯟꯅꯅꯕ ꯐꯦꯗꯔꯦꯁꯟ ꯑꯣꯐ ꯍꯥꯎꯃꯤꯅ ꯍꯣꯠꯅꯔꯤ ꯍꯥꯏꯅ ꯐꯦꯗꯔꯦꯁꯟ ꯑꯁꯤꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯀꯦ. ꯁ꯭ꯌꯥꯝꯀꯨꯃꯥꯔꯅ ꯄ꯭ꯔꯦꯁꯇ ꯊꯣꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯆꯍꯤ ꯀꯌꯥ ꯃꯄꯥ ꯑꯃꯠꯇꯒꯤ ꯃꯆꯥꯁꯤꯡ ꯇꯤꯟꯅꯕ ꯌꯥꯗꯅꯕ ꯍꯣꯠꯅꯔꯛꯈꯤꯕ ꯃꯆꯤꯟ ꯃꯅꯥꯎꯒꯤ ꯃꯔꯛꯇ ꯁꯤꯡꯆꯦꯞ ꯊꯥꯗꯨꯅ ꯇꯣꯈꯥꯏ ꯇꯣꯈꯥꯏ ꯇꯥꯅꯕ ꯁꯤꯜꯂꯛꯈꯤꯕ ꯀꯌꯥ ꯑꯗꯨ ꯉꯁꯤꯗꯤ ꯈꯪꯃꯤꯟꯅꯗꯨꯅ ꯑꯩꯈꯣꯏ ꯑꯃꯠꯇꯅꯤ, ꯂꯝꯗꯝꯁꯤꯒꯤ ꯌꯦꯜꯍꯧꯃꯤꯅꯤ, ꯏꯔꯝꯗꯝꯁꯤ ꯑꯩꯈꯣꯏꯒꯤꯅꯤ, ꯏꯄꯥ ꯏꯄꯨꯅ ꯊꯝꯕꯤꯔꯝꯕ ꯏꯔꯜ ꯑꯁꯤ ꯄꯨꯟꯅ ꯉꯥꯛꯃꯤꯟꯅꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯕꯁꯤ ꯈꯪꯃꯤꯟꯅꯅꯕ ꯐꯦꯗꯔꯦꯁꯟ ꯑꯣꯐ ꯍꯥꯎꯃꯤꯅ ꯀꯌꯥ ꯀꯣꯏꯅ ꯆꯠꯇꯨꯅ ꯍꯣꯠꯅꯔꯛꯂꯤ꯫ ꯑꯩꯈꯣꯏꯒꯤ ꯑꯍꯣꯕ ꯈꯔ ꯎꯕꯗꯒꯤ ꯌꯥꯔꯅꯤ ꯍꯥꯏꯗꯨꯅ ꯀꯨꯀꯤꯁꯤꯡꯅ ꯃꯆꯦ ꯇꯥꯅ ꯊꯨꯒꯥꯏꯕ ꯄꯥꯝꯂꯤ ꯑꯃꯗꯤ ꯍꯣꯠꯅꯗꯨꯅ ꯂꯥꯛꯂꯤ꯫ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯦꯜꯍꯧꯃꯤ, ꯌꯦꯛ ꯁꯂꯥꯏ ꯂꯩꯕ ꯐꯨꯔꯨꯞ ꯀꯌꯥ ꯀꯨꯀꯤ ꯇ꯭ꯔꯥꯏꯕꯅꯤ ꯍꯥꯏꯖꯤꯟꯗꯨꯅ ꯃꯥꯡꯈꯤꯅꯕ ꯆꯤꯟꯁꯤꯟꯅꯕ ꯁꯤꯜꯂꯤ꯫
ꯑꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯌꯦꯜꯂꯧꯃꯤꯒꯤ ꯈꯨꯜ ꯀꯌꯥ ꯀꯨꯀꯤ ꯚꯤꯂꯦꯖꯅꯤ ꯍꯥꯏꯗꯨꯅ ꯀ꯭ꯂꯦꯝ ꯇꯧꯔꯤ, ꯂꯣꯏꯅꯅ ꯂꯥꯟꯅ ꯗꯣꯀꯨꯃꯦꯟ ꯁꯦꯝꯗꯨꯅ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝꯗ ꯎꯍꯟꯅꯕ ꯍꯣꯠꯅꯕ ꯂꯦꯞꯇ꯭ꯔꯤ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯃꯥꯏꯀꯩ ꯀꯌꯥꯗ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡꯕꯨ ꯂꯥꯟ ꯑꯁꯤꯕꯨ ꯊꯦꯡꯅꯅꯕ ꯃꯊꯧ ꯇꯥꯔꯛꯂꯤ, ꯃꯔꯝ ꯑꯁꯤꯅ ꯐꯦꯗꯔꯦꯁꯟ ꯑꯣꯐ ꯍꯥꯎꯃꯤꯅ ꯁꯑꯣꯝꯕꯨꯡ ꯀꯕꯨꯏ ꯈꯨꯟꯖꯥꯎꯗ ꯌꯦꯜꯂꯧꯃꯤ ꯌꯦꯛ-ꯁꯂꯥꯏ 15ꯒꯤ ꯃꯆꯥꯁꯤꯡꯒꯤ ꯏꯟꯗꯤꯖꯤꯅꯁ ꯄꯤꯂꯔ ꯑꯃ ꯌꯨꯡꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯎ ꯆꯥꯔꯥ ꯊꯥꯕꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯍꯧꯈꯤꯕ ꯑꯦꯄ꯭ꯔꯤꯜ ꯇꯥꯡ 22ꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯑꯁꯤꯗ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯕꯨ ꯃꯥꯏ ꯄꯥꯛꯅꯅꯕ ꯍꯣꯠꯅꯕꯗ ꯇꯤ.ꯑꯩꯆ. ꯁꯥꯟꯇꯤ, ꯑꯦꯝ.ꯑꯦꯜ.ꯑꯦ. ꯃꯣꯏꯔꯥꯡ A.C., ꯀꯦ.ꯑꯦꯁ. ꯏꯕꯣꯝꯆꯥ, ꯑꯦꯝ.ꯑꯦꯜ.ꯑꯦ. ꯂꯝꯂꯥꯏ A.C., ꯑꯦꯝ.ꯑꯦꯜ.ꯑꯦ. ꯈꯥꯁꯤꯝꯕꯁꯨꯝ ꯆꯤꯡꯉꯥꯏ A.C., ꯊꯥꯡꯖꯤꯡ ꯁꯦꯕꯥ ꯃꯟꯗꯜ ꯃꯣꯏꯔꯥꯡ ꯌꯦꯜꯍꯧꯃꯤ ꯐꯨꯔꯨꯞ 15ꯒꯤ ꯂꯤꯗꯔꯁꯤꯡ, ꯁꯤ.ꯑꯦꯁ.ꯑꯣ.ꯁꯤꯡ, ꯏꯃꯥꯂꯨꯞꯁꯤꯡ, ꯂꯣꯀꯦꯜ ꯀ꯭ꯂꯕꯁꯤꯡ ꯑꯃꯗꯤ ꯁꯑꯣꯝꯕꯨꯡ ꯈꯨꯟꯖꯥꯎꯒꯤ ꯑꯍꯜ ꯂꯃꯟ ꯑꯃꯗꯤ ꯈꯨꯟꯖꯥꯁꯤꯡ ꯄꯨꯝꯅꯃꯛ ꯑꯁꯤꯅ ꯄꯩꯁꯥꯒꯤ ꯃꯇꯦꯡ ꯑꯃꯗꯤ ꯄꯥꯡꯒꯜ ꯂꯧꯁꯤꯡ ꯐꯦꯗꯔꯦꯁꯟ ꯑꯣꯐ ꯍꯥꯎꯃꯤꯗ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄꯕꯨ ꯇꯧꯕꯤꯃꯜ ꯈꯪꯕ ꯑꯃꯗꯤ ꯏꯀꯥꯏ ꯈꯨꯝꯅꯖꯕꯒ ꯂꯣꯏꯅꯅ ꯄꯨꯝꯅꯃꯛꯄꯨ ꯐꯦꯗꯔꯦꯁꯟ ꯑꯣꯐ ꯍꯥꯎꯃꯤꯅ ꯊꯥꯒꯠꯄꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯄꯥꯎꯅꯤꯡꯈꯣꯜꯗꯒꯤ ꯂꯧꯈꯠꯆꯔꯛꯀꯦ꯫ ꯂꯩꯕꯥꯛꯀꯤꯗꯃꯛ ꯈꯟꯊꯍꯟꯅꯤꯡꯉꯤ꯫ ꯃꯃꯥꯡ ꯆꯍꯤ 2023ꯒꯤ ꯃꯦ 3ꯗꯒꯤ ꯀꯨꯀꯤ ꯖꯣ ꯂꯝꯍꯦꯟ ꯇꯨꯍꯦꯟꯕꯁꯤꯡꯅ ꯃꯈꯣꯏꯒꯤ ꯇꯦꯔꯣꯔꯤꯁ ꯈꯨꯠꯄꯨꯁꯤꯡꯒ ꯈꯨꯠꯁꯝꯅꯔꯒ ꯑꯇꯝꯅꯅ ꯃꯤꯇꯩ ꯐꯨꯔꯨꯞꯇ ꯂꯥꯟ ꯍꯧꯔꯛꯄ ꯊꯕꯛ ꯆꯠꯊꯔꯛꯂꯤꯕ ꯑꯁꯤ ꯃꯊꯪ ꯊꯥ ꯃꯦ 3ꯗ ꯆꯍꯤ 2 ꯃꯄꯨꯡ ꯐꯥꯔꯒꯅꯤ꯫ ꯀꯨꯀꯤ ꯖꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯍꯧꯔꯛꯄ ꯂꯥꯟꯁꯤꯗ ꯃꯌꯨꯝ ꯃꯀꯩ ꯇꯨꯝꯅ ꯃꯩ ꯊꯥꯗꯣꯛꯄꯤꯈ꯭ꯔꯕ ꯊꯋꯥꯏ ꯍꯤꯡꯅꯕꯒꯤꯗꯃꯛ ꯂꯥꯟꯖꯦꯜꯂꯛꯇꯨꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯍꯥꯡꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯃꯤꯑꯣꯏ ꯀꯌꯥ ꯑꯁꯨꯛ ꯀꯨꯏꯔꯕꯁꯤ ꯋꯥꯅ ꯄꯨꯟꯁꯤ ꯂꯦꯜꯂꯤ꯫ ꯊꯣꯛꯈ꯭ꯔꯤꯕ ꯀꯨꯀꯤ ꯖꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯍꯧꯔꯛꯂꯤꯕ ꯂꯥꯟꯁꯤ ꯌꯥꯝꯅ ꯁꯥꯡꯅ ꯄ꯭ꯂꯥꯟ ꯇꯧꯔꯒ ꯍꯧꯕ ꯂꯥꯟ ꯑꯣꯏ꯫ ꯀꯔꯤꯅꯣ ꯍꯥꯏꯕꯕꯨ ꯇꯝꯄꯥꯛꯀꯤ ꯃꯐꯝꯁꯤꯡꯗ ꯂꯩꯕ ꯀꯨꯀꯤꯁꯤꯡ ꯃꯥꯡꯖꯧꯅꯅ ꯃꯈꯣꯏꯅ ꯂꯩꯕ ꯃꯐꯝꯁꯤꯡ ꯊꯥꯗꯣꯛꯇꯨꯅ ꯃꯌꯨꯝꯗ ꯍꯟꯅꯈꯤ꯫ ꯃꯗꯨ ꯃꯤꯇꯩ ꯃꯆꯥ ꯑꯃꯠꯇꯅ ꯈꯪꯗꯦ ꯎꯗꯦ, ꯑꯗꯨꯃꯛꯄꯨ ꯃꯇꯝꯗꯨꯒꯤ ꯂꯩꯉꯥꯛꯀꯤ ꯏꯟꯇꯦꯂꯤꯖꯦꯟꯁꯅ ꯈꯪꯐꯝ ꯊꯣꯛꯏ꯫ ꯀꯔꯤꯒꯨꯝꯕ ꯈꯪꯗꯦ ꯎꯗꯦ ꯍꯥꯏꯕ ꯇꯥꯔꯒꯅ ꯃꯊꯧ ꯇꯧꯗꯦ ꯇꯥꯛꯄꯅꯤ꯫ ꯃꯁꯤꯅ ꯃꯁꯤ ꯑꯣꯏꯔꯒ ꯃꯇꯝꯗꯨ ꯑꯦꯟ ꯕꯤꯔꯦꯟꯅ ꯂꯨꯆꯤꯡꯕ ꯕꯤ.ꯖꯦ.ꯄꯤ. ꯂꯩꯉꯥꯛ ꯑꯃ ꯆꯥꯎꯊꯣꯛ ꯆꯥꯎꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯆꯨꯔꯆꯥꯟꯄꯨꯔꯗ ꯀꯨꯀꯤꯁꯤꯡꯅ ꯃꯤꯇꯩꯒꯤ ꯌꯨꯝ ꯀꯌꯥ ꯃꯩ ꯊꯥꯕ ꯑꯃꯗꯤ ꯃꯤꯇꯩꯁꯤꯡꯗ ꯑꯣꯠꯄ ꯅꯩꯕꯗ ꯃꯇꯝꯗꯨꯒꯤ ꯕꯤꯔꯦꯟ ꯂꯩꯉꯥꯛꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯅ ꯂꯩꯈꯤꯕ ꯑꯁꯤ ꯄꯦꯟꯅꯤꯡꯉꯥꯏ ꯑꯣꯏꯗꯦ꯫ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ, ꯃꯤꯌꯥꯝꯒꯤ ꯂꯟ-ꯊꯨꯝ ꯉꯥꯛꯅꯕꯒꯤꯗꯃꯛ ꯂꯩꯔꯤꯕ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠꯅ ꯁꯦꯝꯕ ꯂꯩꯉꯥꯛꯇꯨꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯕ ꯍꯥꯏꯕꯁꯤ ꯁꯦꯟꯇ꯭ꯔꯦꯜ ꯂꯩꯉꯥꯛꯅ ꯑꯊꯤꯡꯕ ꯄꯤꯕꯗꯒꯤ ꯑꯣꯏꯒꯅꯤ ꯈꯟꯅꯔꯤꯕꯅꯤ꯫ ꯑꯣꯏꯐꯝꯁꯨ ꯊꯣꯛꯏ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯕꯨ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯗꯦꯜꯂꯤꯗ ꯀꯧꯔꯒ ꯃꯍꯥꯛꯄꯨ ꯔꯤꯖꯥꯏꯟ ꯇꯧꯍꯟꯈ꯭ꯔꯕ ꯃꯇꯨꯡ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯐꯦꯕ꯭ꯔꯨꯋꯥꯔꯤ 18ꯗꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯨꯜ ꯆꯂꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯃꯛꯄꯨ ꯍꯟꯗꯛ ꯆꯂꯥꯏꯔꯤꯕ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯨꯜ ꯑꯁꯤ ꯃꯃꯥꯡꯗ ꯂꯩꯈꯤꯕ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯨꯜꯁꯤꯡꯒ ꯈꯦꯠꯅꯩ꯫ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯊꯝꯂꯤꯕ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯨꯜ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯂꯩꯉꯥꯛꯅ ꯗ꯭ꯔꯃꯥ ꯁꯥꯟꯅꯕ ꯑꯃ ꯑꯣꯏꯒꯅꯤ꯫ ꯃꯁꯤꯗ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠꯅꯤ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕ ꯑꯦꯝ.ꯑꯦꯜ.ꯑꯦ.ꯁꯤꯡ, ꯃꯔꯨꯑꯣꯏꯅ ꯕꯤ.ꯖꯦ.ꯄꯤ. ꯑꯦꯝ.ꯑꯦꯜ.ꯑꯦ.ꯁꯤꯡꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯃꯤꯟꯅ ꯂꯩꯁꯤꯜꯂꯤ ꯍꯥꯏꯕꯁꯤ ꯍꯥꯏꯕ ꯌꯥꯏ꯫ ꯂꯩꯕꯥꯛ ꯉꯥꯛꯄꯗ ꯊꯃꯣꯏ ꯁꯦꯡꯅ ꯂꯩꯕꯥꯛ ꯉꯥꯛꯇꯕꯗꯒꯤ ꯍꯧꯖꯤꯛꯀꯤ ꯐꯤꯚꯝ ꯑꯁꯤ ꯂꯥꯛꯄꯅꯤ ꯍꯥꯏꯅ ꯂꯧꯒꯅꯤ꯫ ꯑꯗꯨꯅ ꯑꯦꯝ.ꯑꯦꯜ.ꯑꯦ.ꯁꯤꯡ ꯄꯨꯟꯁꯤꯟꯗꯨꯅ ꯂꯩꯕꯥꯛꯀꯤꯗꯃꯛ ꯀꯔꯤ ꯇꯧꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯨ ꯈꯟꯊꯍꯟꯅꯤꯡꯉꯤ꯫